Construction material sing deal toba kaksing lamkai de laiba KSGS construction ge mapu milen khailing chahini fuga matoi apokpa James khailing ge khangsim bilens de laiba Yumda masakhang da basingna hand grenade Pokhaihanduna aki akhang Pokhalamle Pawashin hai bom langsinduna Pokhaihanduna thodok adok ngarang numidang pung 8 ka minute nifuga manga rom tabak matamda thokibane bom adu milen khailing ge yumgi wal da Pokhai ke adu moinamang thodok adu da mi sok papan badi yaukide haire amarom da bom langsinduna Pokhaihanliba aki akhang Pokhan bage thodok adu da chena bani haiba miyoi ama milen khailing ge yum manaktage laikai adu gi miyam amasung kaksing police commando ge kangbuna fare haire Makhatana thodok adugi matangda police na bom Pokhaihankiba mafam gi akoibada thizin humjin bagi thabak sathaki Nakalamarom da KSGS construction ge mapu milan khailing chahi nifuga mathoi apokpa James khailing ge khangsim khulda laiba Yumda ngarang masak khangdaba singna hand grenade langsinduna Pokhaihanduna aki akhang Pokhalambage thawong adubo yaningdaba fongdoktuna ngasi khulgi miyamna wakan mifam famduna khongjang sangsankre masi subdivision gi manung channa khangsim bazar da sathakiba miyam gi wakan mifam aduda saruk yakhiba miyamna ngarang thokiba thodok adubo akan ba maongda yaningdaba fongdok narakle wakan mifam aduda saruk yakhiba miyoi singna michamda bom langsinduna Pokhaihanba yaningde miyamna ingtafna leiba haibasina aikhoi pandamne haiba yauna warol kaya iba placard sing chisnakhe